ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯤꯡꯁꯤꯡ ꯃꯥ ꯃꯁꯥꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯏ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕꯅ ꯋꯥꯍꯪ ꯄꯤꯛ ꯎꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯤꯡꯁꯤꯡꯒꯤ ꯃꯀꯣꯛꯇ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯍꯪꯂꯨꯕ ꯀꯤꯕꯅꯤ ꯈꯪꯅꯤꯡꯕ ꯄꯣꯛꯂꯕꯁꯨ ꯈꯪꯕ ꯀꯤꯕꯅꯤ ꯃꯍꯥꯛꯀꯤ ꯆꯅꯩꯅꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯀꯔꯤ ꯀꯔꯝꯕ ꯑꯀꯤꯕ ꯋꯥꯔꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯕ ꯑꯃꯗꯤ ꯃꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯇꯣꯞꯄ ꯀꯔꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯃꯨꯛ ꯍꯤꯡꯂꯝꯒꯗꯕꯅꯣ ꯑꯁꯤꯗ ꯈꯟꯕꯗ ꯅꯤꯡꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡ ꯄꯨꯝꯅꯃꯛꯇꯣ ꯐꯥꯊꯕ ꯉꯝꯂꯦ ꯈꯨꯗꯤꯡꯃꯛ ꯈꯥꯡꯂꯒꯦ ꯑꯃꯗꯤ ꯇꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯁꯦꯝꯆꯥꯏ ꯂꯩꯇꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯆꯤꯛꯄ ꯀꯥ ꯑꯃꯗ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯌꯥꯝ ꯆꯤꯛꯊꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯔꯤ ꯈꯥꯒꯦꯝꯕꯅ ꯍꯪꯂꯛꯏ ꯅꯁꯥꯗ ꯑꯀꯤ ꯈꯪ ꯂꯩꯕ ꯃꯉꯥꯛꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯊꯣꯡ ꯈꯪꯗꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯃꯪꯑꯣꯏꯅ ꯃꯪꯕꯗꯨ ꯐꯈ꯭ꯔꯕ꯭ꯔꯥ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯗꯨꯅꯔ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯏꯁꯥꯅ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯊꯝꯕ ꯉꯝꯂꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯄ ꯉꯥꯏꯔꯛꯄꯅꯤ ꯅꯨꯡꯁꯤ ꯅꯪ ꯀꯤꯒꯗ꯭ꯔꯥ ꯑꯩ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯅꯪꯉꯣꯟꯗꯒꯤ ꯈꯪꯕ ꯄꯥꯝꯃꯤ ꯈꯥꯒꯦꯝꯕ ꯅꯪꯅ ꯈꯪꯉꯤꯕꯗꯨꯗꯒꯤ ꯑꯩꯅꯁꯨ ꯍꯦꯟꯅ ꯈꯪꯅꯤꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯇꯁꯦꯡꯅ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯏꯁꯥꯒꯤ ꯏꯁꯛ ꯐꯥꯎꯕ ꯑꯩ ꯀꯥꯎꯔꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯗꯤ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯂꯗꯨꯗꯤ ꯀꯩꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯔꯛꯈ꯭ꯔꯗꯨꯗꯤ ꯅꯤꯡꯁꯤꯡ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯃꯥꯒ ꯂꯣꯏꯅꯅ ꯀꯥꯞꯄ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯁꯦ ꯆꯍꯤ 5-6 ꯃꯨꯛꯇꯤ ꯑꯣꯏꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯁꯦ ꯈꯥꯒꯦꯝꯕ ꯅꯤꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯐꯝꯂꯤꯕ ꯆꯤꯌꯔꯗꯣ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯅꯪꯅ ꯐꯝꯂꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯤꯡꯁꯤꯡ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯀꯤꯒꯅꯨ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯄ ꯀꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯤ ꯈꯥꯒꯦꯝꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ ꯐꯔꯦ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯕꯗꯣ ꯇꯧꯔꯣ ꯈꯥꯒꯦꯝꯕ ꯅꯤꯡꯁꯤꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕꯗꯤ ꯊꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯟꯅ ꯊꯥꯖꯕ ꯊꯝꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯅꯤꯡꯁꯤꯡꯁꯨ ꯈꯥꯒꯦꯝꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯕ ꯑꯝꯇ ꯂꯩꯇꯦ ꯈꯥꯒꯦꯝꯕ ꯋꯥꯍꯩꯁꯦ ꯍꯦꯛ ꯇꯥꯕꯒ ꯈꯥꯒꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯉꯥꯁꯤꯜꯂꯨꯔꯦ ꯀꯥꯗꯨꯗ ꯐꯥꯜꯂꯤꯕ ꯇꯪꯈꯥꯏ ꯈꯨꯝꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯄꯨꯂꯞ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯁꯤꯠꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯄꯨꯝꯕ ꯀꯥ ꯃꯅꯨꯡꯗ ꯁꯤꯠꯆꯟꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯪ ꯂꯥꯎꯕ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯐꯨꯔꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯕꯗꯨ ꯑꯅꯧꯕ ꯑꯐꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯤ ꯈꯥꯒꯦꯝꯕ ꯅꯤꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯂꯔꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯗ ꯍꯪꯂꯛꯏ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯒꯦꯝ ꯑꯃꯈꯛ ꯇꯥꯛꯈꯤꯕꯗꯤ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕꯣ ꯂꯩ ꯃꯈꯣꯡꯗ ꯇꯧꯈꯤꯕꯗꯨꯔꯥ ꯑꯗꯨꯗꯣ ꯈꯪꯉꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯇꯧꯒꯦ ꯍꯥꯏꯔꯣ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯗꯨꯔꯣ ꯃ꯭ꯌꯨꯖꯤꯛ ꯃꯥꯟꯕ꯭ꯔꯅꯦ ꯑꯗꯨꯕꯣ ꯃꯥꯜꯂꯤ ꯑꯩꯕꯨ ꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯒ ꯅꯪꯅ ꯑꯩꯒꯤ ꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕꯗꯣ ꯅꯤꯡꯁꯤꯡꯒꯤ ꯋꯥꯍꯩꯗꯣ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯥꯒꯦꯝꯕ ꯈꯪꯉꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯑꯁꯤ ꯈꯥꯒꯦꯝꯕ ꯑꯇꯩ ꯀꯅꯥꯒꯤ ꯁꯨꯃꯥꯡꯗ ꯅꯣꯛꯈꯤꯗ꯭ꯔꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯑꯁꯤ ꯎꯖꯒꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯒꯤ ꯃꯥꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯅꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯥꯒꯦꯝꯕ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯑꯅꯥ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯈꯤꯕꯒꯨꯝ ꯐꯥꯎꯏ ꯃꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ ꯀꯝꯗꯧꯅ ꯇꯧꯕꯅꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜ ꯅꯪꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯈꯥꯒꯦꯝꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯈꯨꯝꯂꯩ ꯑꯩꯅ ꯁꯥꯏꯀꯣꯂꯣꯖꯤ ꯁꯕꯖꯦꯛꯁꯤ ꯆꯨꯁ ꯇꯧꯕꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯅꯨꯡꯁꯤ ꯃꯁꯤ ꯕꯕꯥꯅꯗꯤ ꯄꯥꯝꯗꯦ ꯕꯕꯥ ꯃꯁꯥꯁꯨ ꯁꯕꯖꯦꯛ ꯑꯁꯤꯃꯛꯇꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯅꯤ ꯃꯄꯥꯅ ꯄꯥꯝꯂꯤꯕ ꯁꯕꯖꯦꯛꯇꯣ ꯃꯆꯥꯏꯁꯨ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ
मादी पंगसाउदा सावे बाबाना सुमना तौबसिदने हेली अइना सब्जेक्ट्सगा मरी लेनबा लाइरिक पानिंगबसो मा खंगंदना नखोय खंगंदना अइ लाइरिक कया मरुम पाई मदुदा अइना याम इंटरेस्टिंग ओइबा टॉपिक अमखक थेंगने नुक्सी निंगसिंगसु खंगनिंग हंगले कई टॉपिक खगेंबा निंगसिंगी ममित अनिदा मुन्ना येंगलदुना खोंजल तपथना खुमले हिप्नोसिस निंगसिंग ममित खंगसिक सुक्सलगा हंगले हिप्नोसिस ताखरब्रा ताखरे अदुबो करिनो हाइबदि खंगदे अनकॉन्शियस ओइबा स्टेट अमदा मियोय अमगी पुक्निंग वाखल मागी एक्शन पुंबा अतोप मियोय अमना कंट्रोल तौदुना थंबबुनी मदुना करी कानबा मैम ले याम चमना मीगी पुंसी कन बंगमी अदुबु नियम लाने सिजनरबदी फत्तबसु ओरोय हानिंगा लेते मदुदा नंग इंटरेस्ट लेरिसिना कहिनो खगेंबा बाबाना यादबसिना मरम ओइरगा अइनेना खंगनिंगबा पोखिबनी अइगे बेड साइड अमा हायो हाइरगदी मीना खंगनिंगदबा थबकसिन हेली अइने यामना खंगनिंगबा अदुगिनी बाचौना याद्रिबना करिगे खंगदे फरे नुक्सिया मतम मांगलगुपसी अइ केदौदोइनो खगेंबा नंग केम तौगनो अइना हाइबदु खखुमसी निंगसिंग हौगोलक्तुना लाक्लगा मोन मोन लाउबा काउच समदा मसा पुंबा ngathaduna yamna relax oiba position amada phamthare makun masa mafi marol masagi comfortable oigadaba phibamda tumina phamduna leire khagem masalaktuna ningsingi manakta stool ama thangzalaktuna phamtharakle hangdokliba thongnaudagi phujalakpa numidang wairamgi ayingba nungsituna masada thengboi thengdaboi lengli chattuna phangliba sawam aduda ningsing thoina hena nungaikhre masa pumba muntharagli tonganba sangsar amada tauduna hingningba phawragli khagembana pendulum amakhak puthoraktuna ningsingi mamai mapada thangalai aduga haire sida mune yengu nungsi nami chui thokano atopa wakhal kautho huji aiga sannakiba wari pumba loina kautho pendulum gi maton sida yengu khagembana haibadumak ningsing tawi mamit ani chui thoktana kupta khayengi khagembा मखुद चपले फंदना पोइन अमदा थमदना पेंडुलम अदो तपना ममांग मनिंग पानना चांग अमदा तबली हाइरे हाइरिबदुगी माइके मतुंगिना निंगसिंग मागी ममित अनीना ताना दुना येंगना ममित अनीदो तमना उइथरगले मिकुप खरा असमना लेरबा मतुंग नुमिदांग वाइरमगी पुंग तरुक चपचाना ताबगी फगलांगना थेलिबा पेंडुलम क्लॉक तो मखोल हौना खिंगले मदुदगी येथोरकपा साउंडना माइके क्यादगी इको चटना निंगसिंगी नाकोंगदा हंजिन येइदुना ताहलई मसिदगी निंगसिंग उइरुम तरंग अमदा येंगलंबा ममित अनीदो तमना उशिनख्रे वा nganglakidre सोर चाउन होले तंजा चारे खंदना खगेंबा मकुना पाइरिबा मसाइदगी हाइदुना लेरिबा पेंडुलम अदो फाजनदुना मफम चाबा मदा थमजिनख्रे तपना याम तपना खोंजल इंगना खगेंबा वांगांग भावरी नोंमता खगेंबगी मचिंदगी निंगसिंग हेनबी हाइबा मिंगौ असे कौखिद्री नुंगसी हाइना तमक कौजबनी अदुबु मफम तंजागी मतुंगिना खगेंबा मिंग होंदुना कौरी निंगसिंग हेनबी ताब्रो अइना कौरिसे निंगसिंग ममिती अदुमक उशिली अदुबु खुमलई मंगक नोमलदुना नंगबु नुंगसी हाइनसु कौब्रो हंदक मुक्सो निंगसिंग मकोक हाइदुना नत्ते हाइबगुम खुमलई अदुदी नुंगसी हाइबा मिंगसिना कनाना थोनबिरिबा निंगसिंग खंगदे हाइबगुम मंगक हाइरे खगेंबदी माना खंगनिंगबा पाखुम अमता ताबा फंगद्रबदा नुंगाइतबा पोई चममनै वाखलदो तंजासिमक्तदा सोमदना कमदौरी श्यामचाईगी ओल एज होमदनी मालिमगी रूमदुदा मालिम अमदी श्यामचाई लोना वारी चिकथनरी मालिम हानदी इsoन सोनथना मागी लोइनबी अमदी मचानुपी काइनरे सिख्रे खलदुना निंगमदना ताइबंगसिगी हवा नुंसित करिनो थिजलुदना चिंता पुब सकलोन अमदा निंगबा काइन हिंगलकपनी
ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯃꯆꯥꯅꯨꯄꯤꯅ ꯍꯤꯡꯗꯨꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯃꯥꯂꯦꯝ ꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯤꯡꯕ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕ ꯌꯨꯝꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ꯭ꯔꯥ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯃ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯆꯤ ꯑꯃꯗ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯂꯦꯝ ꯁꯦꯝꯆꯥꯏꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯟꯅ ꯇꯛꯈꯠꯂꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯁꯨ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯒꯤ ꯀꯝꯄꯦꯅꯤ ꯀꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯁꯦꯝꯆꯥꯏꯅ ꯂꯤꯡꯈꯠꯂꯤꯕ ꯍꯣꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯇꯦꯡꯗꯒꯤ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯁꯦꯝꯆꯥꯏ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯥꯂꯦꯝꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯁꯦꯝꯆꯥꯏ ꯍꯣꯝꯗ ꯂꯥꯛꯏ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯁꯦꯝꯆꯥꯏ ꯂꯥꯞꯇꯛꯅ ꯁ꯭ꯇꯨꯜ ꯑꯃꯗ ꯃꯥꯂꯦꯝꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯂꯦꯝ ꯁꯦꯝꯆꯥꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯁꯦꯝꯆꯥꯏꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯈꯨꯎ ꯑꯅꯤꯗ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯜꯂꯤꯕ ꯋꯥꯐꯝꯁꯦ ꯀꯔꯤꯅꯣ ꯁꯦꯝꯆꯥꯏ?" ꯁꯦꯝꯆꯥꯏ ꯇꯞꯅ ꯈꯨꯝꯃꯤ, "ꯇꯥꯃꯣ, ꯑꯩꯗꯤ ꯆꯨꯝꯅꯗ ꯏꯁꯥꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯅꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯄꯗ ꯑꯆꯧꯕ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯃꯣꯅ ꯈꯪꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯦ ꯀꯔꯤꯅꯣ ꯇꯥꯛꯄꯤꯌꯨ, ꯑꯩꯅ ꯈꯪꯖꯕ ꯃꯈꯩꯗꯤ ꯍꯥꯏꯖꯒꯦ꯫ ꯁꯤꯗ꯭ꯔꯤꯕ ꯏꯆꯥꯕꯨ ꯅꯪꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯍꯥꯏꯕ ꯃꯤꯡꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯤꯡꯁꯦ ꯊꯣꯟꯈꯤꯕꯅꯣ? ꯅꯤꯡꯁꯤꯡ, ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯤꯅꯤ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯈꯥꯒꯦꯝꯕ ꯅꯨꯡꯁꯤꯕꯗꯒꯤ ꯇꯥꯗꯅ ꯑꯩꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯁꯛ ꯃꯃꯤꯡ ꯂꯩꯐꯝ ꯂꯣꯠꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ? ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯤꯔꯥ? ꯅꯠꯆꯗꯦ, ꯇꯁꯦꯡꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯃꯇꯥꯡꯗꯤ ꯑꯩ ꯈꯪꯖꯍꯧꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯦ? ꯇꯥꯃꯣꯅ ꯊꯕꯛꯀꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ꯫ ꯇꯥꯃꯣꯒꯤ ꯏꯇꯩꯃ ꯀꯗꯥꯏꯗ ꯀꯅꯥꯒ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯕ ꯐꯥꯎꯕꯗꯪ ꯍꯥꯏꯖꯒꯦ꯫ ꯐꯠꯇ꯭ꯔꯕ ꯈꯨꯠꯄꯨ ꯑꯃꯅ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯅꯤꯡꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯇꯝꯅ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯈꯨꯠꯄꯨꯁꯤꯡ ꯑꯗꯣ ꯑꯔꯥꯏꯕ ꯑꯆꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯁꯛꯇꯤ ꯂꯩꯔꯕ, ꯁꯪꯒ ꯂꯩꯔꯕ, ꯃꯅꯨꯡ ꯃꯄꯥꯟ ꯈꯨꯗꯤꯡꯃꯛ ꯁꯝꯅꯔꯕ ꯈꯨꯠꯄꯨ ꯑꯃꯅꯤ꯫ ꯅꯤꯡꯁꯤꯡꯕꯨ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯌꯣꯟꯊꯣꯛꯅꯕ ꯄꯨꯈꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯨꯃꯥꯡ ꯀꯥꯡꯂꯤ꯫ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯃꯤꯠ ꯑꯅꯤꯗꯣ ꯂꯪꯈꯠꯂꯗꯨꯅ ꯁꯦꯝꯆꯥꯏꯗ ꯆꯥꯒꯗꯕ ꯀꯨꯝ ꯌꯦꯡꯂꯛꯏ꯫ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡ, ꯑꯩꯒꯤ ꯍꯦꯛ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯗꯨꯅ? ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯇꯥꯃꯣ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯈꯥꯒꯦꯝꯕꯕꯨ ꯊꯥꯞꯂꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯅꯕ ꯊꯛꯅꯕ ꯌꯥꯎꯗꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯂꯒ ꯏꯆꯥ ꯅꯤꯡꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯂꯦꯝ ꯃꯈꯨꯗ ꯃꯈꯨꯠ ꯈꯨꯅꯤꯡꯅ ꯁꯧꯔꯗꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯣꯟꯊꯈꯤ꯫ ꯁꯦꯝꯆꯥꯏ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯥꯂꯦꯝ ꯃꯃꯥꯏ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯁꯦꯝꯆꯥꯏ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯆꯥ ꯅꯤꯡꯁꯤꯡꯕꯨ ꯐꯠꯇ꯭ꯔꯕ ꯈꯨꯠꯄꯨ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ, ꯂꯝꯕꯤ ꯂꯃꯈꯥꯡꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯁꯦꯠꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯕꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟ ꯎꯍꯟꯗꯅ ꯑꯔꯣꯟꯕ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯃꯗ ꯑꯩꯅ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯆꯥꯒ ꯑꯩꯒ ꯏꯝꯐꯥꯜꯗ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯇꯪꯗꯥꯡ ꯂꯩꯐꯝ ꯑꯃ ꯈꯪꯂꯕꯗꯨꯗꯗꯤ ꯅꯤꯡꯁꯤꯡꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯗꯨꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯈꯨꯠꯄꯨꯁꯤꯡ ꯑꯗꯨꯗ ꯅꯤꯡꯁꯤꯡ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯣꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯆꯥꯎꯔꯦ꯫
थाइनगी पिकलिंगैगी सकफमदो ओइद्रि कनाना सुमाबु निंसिंहेनबिने हाइना खंदोकपा ngamlaroi Samjaiगी वा पुमनमक मालेम तुमिना ताई अदुगा खंगौदना हंglei matamduda ningsingi mama leimadi ma matamduda kaidori madi masabu kannabu honakhidabra natragana phatraba khutpu oduna mangonda kari kari tokhi mayek singna tamu samjai isabu kanbiraba matung mamagi mafamda sinakhidriba karigino samjai khumbangam ma khumpam khangde tumina lei Songi yumlomdana mukamdori Khagemba ningsingda makata ba wahang hangnaba honari Salaingan bagi mama mapa Chinglai amadi lisnasi nang hanan ukhrabra ningsing Ukre haibagum ningsing mangaktunomi Khagemba masado kitang hena serious oshilai Yanglen tingna phamlaga ngaingamdana makatari Kamaina kamdongna kari kari thangdoku khige Ningsing henbi machinda murum solei Khagemba taba phangdi Lokshimba ngamdi Kharaga hena nakna ningsinggi manak changsilaktuna ningsinggi chimbal mayada magi yet thangbana kongado thangjinduna tana bhonare yumda makhoi yumda machobi phai machobina aibuluna tawbi machobi phai ngangi busingado mari makung amata samnade Khagemba karino bab taba ngamde ningsinggi mamaida amuk yengi nakong thangjinduna muktai loksan ba ingam ngamde amuksu hanglei machobina kari haige nangonda haidokano hai mana haidokpa yade haidokano hai machobi phai ningsinggi masada nungaitaba pakhatpa madi kangkhalakliba humangi iri thaktak ningliba masa pumbado ubada Khagemba pakhalei ngasigidi oiroi khaladuna Khagemba makhatadre ningsingi nakong mayada kukapi tak ahumlak khonthangnei na kaplei masidagi ningsing pamik khangpang panglaktuna wakhalai Khagemba amonba phi mapiduna ningsingi humang ado naptho haibagum hairi ningsing masado tarangi chachali Khagemba na ichamcham na muhanglei kanano machobi haide Nangi mita kanauge Ningsing ayeng mamada muna yeng laga kumlei Salaingan bagi mama lisnawi Wahida tabada Khagemba mamit ushindana ngak tumilei Thazadabaga loinana ningsing Khagemba da yeng lai